पाउजदे युमफम ओइबा मरु ओइबा पाउ खरा अपडेट तौजरे nga kaitel mobile online application ama fisheries minister S Rajen outokre manipur da liba nga jok sariba farm tawriba singa nga chon thokna ba khona bada amadi customer sing dai na ba ki thei ba ki khudong cha ba kaya me ukna riba asibo hanthana ba ki da manipur gi an boina nga kaitel ko online apps ama fisheries minister S Rajen outokre INA Memorial Hall Parang Danga si pang thoki ba thorum da Fisheries and Education Minister S Rajen MLA Moirang P Chandra Director Fisheries S Balkrishna District Fisheries Officer Bisnapur K Dinesur Fishery Officer M Chandra Ningthau Khongjam Advisor and Mentor nga Kaitel Apps and Avakanta Amsu INA Advisory Committee member M Asokna Athoiba Mithung Chung Oina Sarbyaki nga Kaitel Apps asina maruida nga joliba nga jokliba farm tawriba sing wholesaler sing retailer sing amadi customer sing ki marakta amaga maka khanghanduna nga jonthok jonchin tawda asoba mating panglakani aduda sunatana apps asigi khudangda transportation ki khudong chaba amadi nga masinja ki amri laina sing ki management topic khudong chaba su phangani are thoronga mari laina minister S Rajena aiki manipur ki community khudimaki mapungoiba sinjaga singani habisi khangdarba ngaktani aduba manipur da nga gi darkar leiriba asi sahi amada metric ton umbu jangai ka tarukne masigi manung da sumna dagi metric ton kuni thoi puthoklam bana awat panga si mapan state chingdage pochila panatna upai leite aduba ngasi di lenga kasina kan hona tan mamangge ningol chakau dagi metric ton kontra ga daruk puthok pangamle masilam da masik minister ge hanbalai da bakhwana ba amati mahagi pokta madungin hona badagi ni manipur gi minister gi pandam sahi amada nga lei padal pa crore mangar mapan state chingda chaliba si kanan bakhwana bane Lainga kasana sahi asigi sahi ki private list owner ka ngasi puthok hengada ba honare fisheries ki society lady basing da director ko operative ki makhada sentang pithe duna nga ki puthok hengada ba honare makha tarakma atop pau amadana BJP lainga ki mayukta opposition ki protest hukre democracy lektre dictatorship ka manaba lainga koire BJP lainga ki mayukta opposition party sin lainga sin puthung nga sidagi protest athaba hukre protest asi thasi kontra pokwa sadagani Manipur dasu opposition da leiba political party taraga mathoina nambol da leiba congress baban mamangda leiba ke constitution democracy secularism amsung tongi mirul kanada protest sadage protest adu da CPI Manipur State Council ki secretary L Sotin Kumar na hai BJP ne losing liba lenga kasen leiba kasre hindu lining khak chakhona da bohona ba asena tongan tongan ba phorob singamadi atop dharma lining cha chapasing ta tasona thin ba kumna tawre petroleum potho ki mamal haninga leitara wangkhaliba asina poche ki mamal asi ana ki lenga ki matamda leblam badu dagi sarok hengalakle mangna makha taraduna BJP ki lenga asina senjau pai bisingkha ki yaglaka hiram kuthengda privatization tawgiba asina leba kasiki leita lair amadi sunom liba senmising hingbada hakar launare Prime Minister Narendra Modi no sing balenga asina leba kasiki naha sing sahi kuthing crore ani thabak pigani ant lauthoki badu na lakhani jawna thabak pi bangamdre Laibak asida democracy ki hantok lai tabagumna tawrakle democracy kanarba auruk lebe tungi mirol kanarba laibak asi kanarba political party taraga mathoina protest asi sanction bani aike protest adu sarvya ki ba MPCC ki vice president tongpram mangi babuna aike bada congress lengak matamda laibak asi ki damak zaifana ba thabak amada tawrum dabagumna BJP lengak losing basingna ngagle congress lengak matamda laibak asi ki yaifana ba paikhalam ba thabak tharum singa do BJP lengak asina hindi thandongna maming ontholaka anuba paikhalak pa saduna ngagle Mahala makha taraduna BJP lenga asina media ki khudang dam yam bo pangthana ba honare namdra vote ka nar ba honare BJP lenga ki mek to wangang ba sing jel danam sele imphal jiri lambi aeroplane ta ba yanar ba sahi amagi mung da sem kani aiduna lautho ki bodo tata gari puthari secularism democracy ki hantok leita ba dictatorship ka mana ba lenga koire aike protest adu da political party taraga mathoi ki losing ba sing da saru yakhe US submarine deal na akai ba lagalak pa yai Indo-Pacific region da US na Australia ka submarine country ka batawna ki ba aduna maram oiraga region asida nuclear khulai lamjen tan ba yauna pam da ba makal ki thaudok sin thogala pa yai ane North Korea ge foreign ministry na phangdorakle mamang jaul da US na Pacific region da Australia amadi Britain ka loina da submarine country ka batawna ki bane country ka sigi matungina US na Canberra da US nuclear submarine sing supply togadori asigam bathawng asi yamna wakal khan thaba wat pa ki thawng ne Masina region asida nuclear khulai gi lamjel tanal pa ya ba gi asoba akiba lai US na Malemgi lebak sinda nuclear khulai ga mari laina do wafung ka phangdokle madugi manung da lebak amana nuclear khulai puthok pada akak na bali met sing thamle adumana mag US na hujik tawrak liba tabak thawng sing asina takpadi makona nuclear khulai
ꯖꯥꯅꯒꯤ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯐꯝ ꯊꯣꯛꯇꯦ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯀꯥꯞꯇꯨꯅ ꯆꯥꯏ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗꯗꯤ US amadi makoi satmariba lebaksin akan bamong da janung da phangdok paga loinana nor ki mathakta athingba kya thamjilli hiramasi madang da nor tumin yeng da khak lai tok loi makha tarakpa atopa pau amadana afghan miyam ki haksel gi matang khanana ba WSO gi sef kabul da thong kre sahi kya chumna lan mayuk na badagi awa bataraba Afghanistan miyam gi haksel ki matang da wafung cameron khanaruna ba World Health Organization WSO ki chief wende lairiba Tedros Adhanom Ghebreyesus ngasi kabul da thongkre mangna Afghanistan ki miyam na mayuk nariba haksel gi issue sing ki matang da Taliban leadership unatuna wari sana gani aire Ghebreyesus na WSO ki Eastern Mediterranean ki resident director wariba Ahmad Al Mandari ga luina kabul da thongki bane Twitter da Ghebreyesus da phongdoki ba matungina Afghanistan miyam ki haksel gi phipum phagan ba amasung ana ayek ki ngak thona ba khona ba aibasna WSO gi wani di khwai ki han pang thok na ba thudang wari Taliban leadership ko unatuna wari batai sanarba matung da WSO ki sepasina Afghanistan ki tongan tongan ba mafam sin da lariba health facility sing da su ko nda satuna yengchen gani aire Kabul lo lariba Taliban gi makok thong ba official sing unatuna hausik Afghan miyam gi health sector gi matang da World Bank na han piram bateng bang ki senpam kakter ki ba tu gi matang da su hafum kya khana gane har ba senpam adu abu kan pihan da ba wafum sing gi matang da su khana ra ba jai ain Afghanistan gi acting health minister Wahid Mazruna agents na phongdoke Afghanistan ki information and culture ministry ki makha da leriba culture commission ki member amok wariba Abdullah Wasila phongdoki ba matungina WSO ki chief asin Afghanistan ki prime minister oina nauna thau puraba Taliban leader Mullah Hasan Akhund deputy minister Mullah Baradar Amasulaiba ka ki acting prime minister so unan wari sana gani aire Taliban leader sing adu caretaker cabinet makha da leibani mafung phaba government am sem tringai cheraki wada sasan chalai ba jana ba thau pori bani aire Nagalam da Afghanistan da mathang mathang pokarak pada nipan sire IS na Taliban da attack chatharakle Al Qaeda su mapangal kalakle Afghanistan ki nopok thang balamdam da Islamic State IS ki extremist sing da Taliban ki gari sing da target tawdar bom mathang mathang serial naina pokain kre thawdoga tu da jam ta badam nipan har kre aina IS group na claim tawkre IS ki media group amuk oriba abak news agency na phangdoki ba matungina IS ki matam kya ki mamang tagi lamba am oidu lakli ba Taliban ki matakta aknba attack makha tan satharagani aibagi Kodamoina seri and bomb sing adu pokain ki bani aire Sigraba miu sing adu ki manung da Taliban fighter kharasu yauri IS ki stronghold am oriba Jalalabad da provincial city da bomb pokain bagi thawto gadu thoki bani Taliban ki anuba lekak na Afghanistan da ngasi musel thongge amadi security ki oiba sing da kya mayok nare Afghanistan ki miam da inclusive governance ama pigani ajar basu Taliban ma khoi ki mapung phaba lainga ama sembangam Charaga sida IS group na attack sa thabagi thong hena kansla pambaram da Taliban da chaunu kudung chada pamayuk nalle Afghanistan ki bereba ki lanmi sing andok tringi mamang dagi hauna Taliban amasung IS group ani ki barak tamok na ba amasung yang thina bagi thong cha thaduna lakrabane global bang da Islam dining bo engine da wan thok pirun thabak thorom sik cha thaduna laklebane khenari ba ai babo Taliban de Afghanistan kudum chan bahai besini adu IS group ki wakhalon di Afghanistan jauna malegre bapum kudimakta global jihad chataba ai besini Charaga sida Al Qaeda amasung IS group ki anuba mapangkal Afghanistan da safong lagle extremist group singa sila Afghanistan da sakti lerak pamaranda Malemgi una chauna Mipainigai ohelle aina Saudi Arabia ki foreign minister Prince Faisal bin Farhan Al Saud na India tu de akan una ki ba amada nunang ba phongdokre aroida da content asigi maru ba pau khara asiba pau damjariba Manipur local news YouTube channel amade Facebook page asadagi yengbiri popura mapathaga sari channel asina tumda kanar badi subscribe tawi division subscribe tawi rongoloina like and share tawi su kawi kan namappo amukana thagasari